genius khaktana wealthy oigani haiba leite icham chamba mi amasu wealthy oigani financial success haibasi hard science ama nate masidi aikoina kari khangbage haibadagi aikoina karamna behave tawi haibasina hena maru oiba soft skill amani masina aikoi kunimakna better financial decision lawada mateng pangani Morgan Houselgi Psychology of Money hariba larik asidagi maru oi khanjaba lesson ahum mayamda share tawjage. Number 1, wealth is what you don't see. Ai paisa kyam pai utnabagi demak paisa spending tawbasina paisa kitang painabagi fastest way ni. Car leidaba matung tasengba mahaki wealth adu car leibada siznakraba paisa adudi yawroi. Fazaba car leithokdaba paisa do wealth ni. Sizina thokdaba income do wealth ni. Mingonda fazaba car utlaga respect and admiration fangani khanba oiragadi humility, kindness, empathy utpana hena respect and admiration fangani. Number 2, save money. Spending tobagi chang hantalagadi saving toba ngamgani. Desire hantalabadi spending tobagi chang hantahanba ngamgani. Saving tobagi akaknaba maram mathau tade saving gidamakta save tobiyu. Number 3, confounding compounding. Warren Buffett na ngasi mai paklibasi good investor khakting oibagi nate angang oiringaidagi good investor oirakpagini. Mahakna karigumba masagi chahi 30 dagi investing horamba taragadi ngasigi asigumna mai paklamloi. Haining libadi mahaki skills ti investing ni adubu mahaki secret ti time ni. Good investing haibasi repeat taroidaba highest return fangbadu oigini haiba leite. Matam sangna return adu repeat taholaga pretty good returns fangbadubuni good investing haibasi. Compounding gi matam sangna pigidabani. Masini best oi haina khanjaba 3 lessons financially grow tongningba miyoi singda share tobiyu. Loiba fawba ningibagi demak mayam punamakku haninga leitana thakakjari.